Hanongtada Mamangasigi, third episode of Mayond Reshape the Sida Taramnoxari, Wednesday Kuding, Ayuk, Pungnipan, the editor readable, Tang Kankatpagi Sanses Lady, Sigise, Equina Taudishi Carino, Hibamatamda, Mayon Hectoni, Mayon Hectoni Ivadi, Equina Upan Biema, Uama Songe, Hibataragati, Karikari Changi, Changamatam Sida. Simple, just Udo. Magi marudo jaga me hekta da khona langsal lagi hekta hugalakpra adudi thasade adugi mahuta jaga se charaba aina thadoriba upalgi maruchi jaga charaba sigi leihau sida chap saraba yengthoni yengthokpa loiraga amuk ising se saibirani ising chaiba khangna tan amuk magi timing sa sana ikhoina system ama naina ma se phakatna ba hiena hugatlangna ba hiena amuk hena magi mayon chongkhalakpa line ba sembra aduna ikona tawdise haibadi simple terms ta meditation sinarkani breath work sinarkani system sinarkani so mayon hariba potchi ekogi holistic oiba process whole amoina just simple meditation ka tanghang lande system ka tanghang lande wakhal do mayek sengani wakhal mayek sengdorga kaidau duino adu sigisina hapta sigi tangkhai sida hapta da numit khara hokre lemhौरिबा नुमित खरसिगे अखोना शेमगा lemhौरिबा नुमित खरसिगे प्लान तौरगा हेना सतपदा लाइनबनी अदुना मयाम यानरबो अखोइगी हुजुगु याविसे अनौवा सकरस यावी अदुगा अरिबा सकरस यावी क्लबकी सक्स यावी अदुगा इहानान बहाई तारे मैडम हाइगद्रा मिस हाइगद्रा एरिक कमाई तो वीरगे आगे से नेट हो गया Good morning, sir. Kan nungaijari, sir. Ai earpiece yaudaba kitang kuina changthokraba. कैसु कायदे लिमिटेशन लेसिदे Yam अखोइगे nungai. चाही अहुंगी मतुंगदरा अखोइना हुजुग मेडिटेशन होइसे Mane sir. Chahi ahungi matungna thengnabane yam nungai. मैम साइड ओइना खतंगक स तारगसि अखोइगी मेडिटेशन हरपा मतमदा मिस सिरिक से सीने अदुदगी अखोइ खराने पुल्लगा मेडिटेशन सेशन दे इहान हाना हौजरप कांगुने अदुगी खतंग खगोइना मतेक म हाइलाइट तवने आइना सिगी सीरीज के का हौरपदसु मंगोंदा तारगा अमुक हाइदि हौरे याउथरसेना सजेशन तौगिबने अदुना या थैंक यू सो मच चाहि ओम सुरबाउ अनुम कौबिदना मेडिटेशन की लाइन सिदम लापिबगी हेना फगतपगी Thank you, sir. Yam nungai. अदुदि हौरसे यमा सोंग जॉइन I तौरी mood and the यस ओके अखोइना हौजिक तौदैशे ब्रेड वर्क हाना तौसी ब्रेड वर्क हाना तौबसिदा कईगिनो ब्रेड वर्क चंगदुइशे अइना मेडिटेशन गिनि मयामना लामदैशे दुबो मेडिटेशन हाना तौहंदुइशे ब्रेड वर्क हारप मतमसिदा सिंपल ब्रेड वर्क नि यामना लूबा नते अदुबो अखोइना लंबी अमा चटप मतमदा गाड़ी सिगी ममाई चुंगे गाड़ी निको अखोइना थौइशे बॉडी से गाड़ी नेना लौरसे ममाई चुंगे गाड़ी से लैगायरगे थौगायरगे स्पीड हेंगलगे तपथरगे हाइटारगदि करिनो चंगदुइशे गाड़ी सिदा चंगिबा सोर engine do fanba engine fan basina brain is lower si adu engine du dong kai changi thau se aphaba hujiki ethanol yawa adu ma thau da nattaba haksang da control to yawa aina thau se kam sangan bya deno sangan bya roi deno gear fa wi type na morom da aduna source anar pasina ekogi parasympathetic state haina lei nervous system da target toroga sida source sang na hondo ige अखोइना अमेक्ता तौ मतमदा सोरबु सांग होंदोकपदे हेन नुंगाइरिदो साइंस के मतुंगिना बेगस नर्व फाइनली मदुदा टारगेट तौरगनी अदुना हुजिक तौदोइसे इनहेलेशन दा सोर चिंगसन मदा 1 2 3 4 मरी रंग नते अदुबु सेकेंड मरी लेप्तना सिंगसलनी चिंगसन दरगा सेकेंड अनि फाबिरनी अदुगा मुख सेकेंड तरुक सांग न होंदोरनी सेकेंड अनि फारिसना कइगिनो अखोइना सिंगसन किवा सोर से ऑक्सीजन लापदो blood circulation है ना संग बलाई है ना बा अदोई तारा गदी संग बलाई रहे
sang hondore sang no hondor pasida vagus nerve te attack tore activate to loidaga mathang da muk parasympathetic state lai wakal se ingdare parasympathetic state che kuna ga sa loiraga cherawada utiga chasallaga mayam cha loiraga tumba nungai ga dawa sakada tumdar punungai ga dawa adugi state to ne parasympathetic state haise adu yogandoine aduna round ama madudagi hana horse mathang tarakpadi mathang han tausi mathang tarakpada mathang tausi ai explanation oina demonstration oina asam katang khana taroke mayam follow to line aba aduga tawarse so first I koina tawdishdi simple oina inhalation sure chingsan ba natondagi aduga hena aikoda khangba line aba pukki habidi diaphragm se sei sapagaina sakpada hena vocal fazana shur mayam singa sapado adula heli to diaphragm daki breathing do begini so singsan biro 4 second 4 second ai hujing masing thirni masing yorni aduga amuk second ani hold torni tapna kanna fazan manatabi second ani hold to birni hold to luraga amuk second taruk sang na yadagi oina sine tawdoise mayam ready learnerbo yanarbo yes no am to pipiro aduga Yare. yes Yare, thank you sir. Yare sir. adudi first round amu katang khana chache isa se comfortable erba yarba na yengalaga round ahum damu chathase duna mayam comfortable hen biu nangal chingkhat biu searching chalasi natondagi 1 2 3 4 fazan biu 1 2 sang na hondok piru 1 2 3 4 5 6 isada waba comfortable oidaba kemta tawidabra Sir, aigi oinadi kamta tawde, sir. adudi mayam manum next ki round ahum horsira so lep to bidani ko khona round ahum chatha duise haibadi 4 second jing chale 2 second fare 6 second hondore aduga break biroi 6 second hondo lorega mung 4 second ong ching chalani adumaina round ahum lep to bida so I count to jarage mayam hana gumna comfortable hen biu nangal tingan biu phazan ganu chapsan bi ganu free oina su lai biu adu nangal di tingan biu so sang na singsan biu 1 2 3 4 fazan biu 1 2 hondok piru 1 2 3 4 5 6 amuk singsan biu 1 2 3 4 fazan biu 1 2 amuk sang na hondok piru 1 2 3 4 5 6 last oina amuk tanga singsan biu 1 2 3 4 5 6 amuk fazan biu 1 2 sang na hondok piru 1 2 3 4 5 6 isada kamai phawbige mayam ngasagi aikoigi sigi session chang paduga hojik round ahum khatang torok pasiga isada khaktang yangdar pagumna phawbibra How is sir? How sir? aduga mathang aikoina tawdeisidi ngasigi question ama ngkhangse question angaga yarike interactive ohen chitobune ne mayam dagi engagement sam lawleise so mamangi hapta sidadi adom thabak mayam amadi tawkre mai pakpa kaya ama yaugre mai thiba kaya ama siormbi yai mai thiba haidabida tamba yaba kaya ama siormbi yai adudagi amukshu lemhori ba hapta sida kari tawbu yai na isa se plan tawre tawram dabis yai masi plan tawurse plan tawusida khoina plan tawba loiraga just aise meditation da hujik plan tawthokre nungai re wakal si yange adugi jaga da khatang thambida bida
reset tꯧruktोइनिना हौरुक्तोइनिना अइना प्लान तौरिबा पोट अइना तमिबा पोटसे यारिगै meditation तौबा लोइरगा इशनबियु नत्रगना हाइदोकपियु सिदा अखोइ सेशन सिदा हाइदोकता तारगसु इसाना म्यूट थमगा हाइदोकपिरगसु कैसु काइदे बट फोंदोकपियु हाइदोकपियु इथोकपियु अदुना मैडम इरिकेशन दुम वॉइस तनुम हाइदोकपिरो अदुम याने याना बाइखोय अदुम accessible ओहलसी अदुदी meditation होरसी meditation तौबा मतमदा मयामगी वाखल्लोन हाइतारे ऐसे खोंगाई चंदबा यादे ऐसे मेडिशनबा उशनदबा सुमाइना यामनसु थम्बिरोइसे अइगी मोड ओइना मेडिटेशन एपसे थवोइना वाखन खनबदुनी हाइबदी attentive thinking ओइना attention यावरगा वाखल खनबदुनी अदु तौगे हाइबा तारगति इसादा restriction अमबो लेहंदबा comfortable यारिगै ओहनबा comfortable ओहनगेदि कैदौसिगे अदोंगी इसासे हिप्पगना हेन नुवाइरा हिप्पियु कैसु काइदे फम्बना हेन नुवाइरा कैसु काइदे फम्बियु नंगलदि तिंगनबियु मरमदि शोर से सानरगा इसासे हेन नुवाइ हलगा मसिगी वाखल खनबसे हेन नुवाइदोइनिना अदुना खोंगाई चंद्रगसु याइ खोंगसे तासलगसु याइ whatever इसादा comfortable ओइबा याबा फाजल लोइदबा पोजीशन अमदा फम्बिरो लैबिरो हिप्पिरो अदुगा मिट उइशलसु याइ मिट उइरुम उइरुम तौरगसु याइ पांथोगदि नुवाइरोइ visualize तौरक्तोइनिना अदुना सिगे अनिसिदगी उइशलगा इहाननबा meditation तौदो इतारगदि उइशनबियु तमना तमना मथंग लाकांदा भिडियो तौरसि ngasiगी ओइनादि मिट उइशनबिरो comfortable ओइबा याबा मफमदा फम्बिरो जगना हिप्पिरो आइसु माइक मुथलागे focus तौरसे माइक नते ओके सिदि मुथ प्यारो काउरे हौरसे शोर सांगना नातोनदगी सिंगसनबियु यादगी तपना होंदोकपिरो शोर सांगना नातोनदगी सिंगसनबियु सांगना यादगी होंदोकपिरो अमुक्तंगा नातोनदगी शोर सांगना सिंगसनबियु यादगी शोर तपना होंदोकपिरो फाउबियु इसादा शोरसिना संगलिबा खुदिंग अदोंगी इसादा तपना तौथरक्लिबासि अदोंगी वाखलदा शोर सिंगसनबा खुदिंग नुंगशित अनौबा अमा ओइना खंदुना चिंगसनबियु अदोंगी हक्सांगदा अनौबा मंगाल अमा अनौबा पोटसक अमा हापसलिबनी होंदोकपिखो हौजिक अदोंगी वाखल खनबियु अदोम अदोंगी हक्चांग अदोंगी वाखल थोंग अमगी ममांगदा लेपली अदोंगी मनिंगददी अदोंगी तुंगददी हौखिबा हफ्तागी नुमितसिंग असिना अदोमदा पुरक्पा चारांगनबा कया तानिंगदबा मखोल कया अदोंगी थमोय अदोंगी थवाइदा वहनबा कया नुंगाइतबा कया अदोंगी मनिंगदा लेपली अदोंगी मनिंग तानरक्ली अदुबु
ꯊꯣꯡꯁꯤꯒꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯅꯤ꯫ ꯃꯉꯥꯜ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜ, ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯆꯥꯝꯊꯣꯔꯛꯀꯅꯤ, ꯃꯌꯦꯛ ꯁꯦꯡꯍꯜꯂꯛꯀꯅꯤ, ꯇꯦꯛꯈꯠꯍꯜꯂꯛꯍꯟꯒꯅꯤ꯫ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥ, ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯤꯀꯨꯞ ꯀꯌꯥ ꯑꯁꯤꯅ ꯇꯥꯟꯅꯔꯛꯄꯁꯤꯅ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯅꯤꯡꯗ ꯂꯣꯏꯅꯃꯛ ꯊꯝꯂꯝꯂꯁꯤ꯫ ꯍꯟꯅ ꯌꯦꯡꯕꯤꯔꯨꯅꯨ꯫ ꯑꯗꯣꯝꯒꯤ ꯈꯨꯠ ꯌꯦꯠ ꯑꯗꯨ ꯊꯣꯡ ꯑꯁꯤꯗ ꯄꯥꯏꯕꯤꯌꯨ꯫ ꯅꯥꯟꯕꯤꯌꯨ꯫ ꯊꯣꯡ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯐꯥꯎꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯇꯦꯛꯁꯆꯔ ꯎ ꯑꯣꯏꯔꯝꯕ ꯌꯥꯏ, ꯌꯣꯠ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯈꯨꯠꯁꯥꯗꯨꯅ ꯊꯣꯡꯁꯤꯗ ꯊꯦꯡꯕ ꯃꯇꯝꯗ, ꯅꯥꯟꯕ ꯃꯇꯝꯗ ꯑꯏꯪꯕ ꯑꯃ ꯑꯗꯣꯝꯒꯤ ꯇꯨꯍꯥꯎꯗ ꯐꯥꯎꯔꯛꯂꯤ꯫ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛ ꯊꯣꯡꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯃꯉꯥꯜ ꯑꯁꯤꯅ ꯀꯣꯛꯇꯒꯤ ꯍꯧꯅ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯊꯕꯥꯛ ꯍꯥꯡꯗꯣꯔꯛꯂꯤ, ꯄꯨꯛ ꯌꯧꯅ ꯂꯥꯛꯂꯤ, ꯈꯨꯗꯥꯡꯗ, ꯄꯥꯝꯕꯣꯝꯗ ꯐꯥꯖꯤꯜꯂꯝꯕꯁꯤꯡ ꯂꯣꯏꯅ ꯇꯞꯊꯍꯜꯂꯛꯏ, ꯄꯦꯠꯊꯍꯜꯂꯛꯂꯤ, ꯐꯥꯏꯒꯟ ꯌꯧꯅ ꯂꯥꯛꯂꯤ, ꯈꯨꯕꯣꯝ ꯌꯧꯅ ꯂꯥꯛꯂꯤ, ꯈꯣꯡꯁꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯤꯡꯁꯤꯟꯕꯤꯌꯨ ꯁꯣꯔ, ꯂꯧꯁꯤꯟꯕꯤꯌꯨ ꯃꯉꯥꯜ, ꯑꯗꯨꯒ ꯍꯣꯟꯗꯣꯛꯄꯤꯔꯛꯎ ꯑꯗꯣꯝꯒꯤ ꯅꯪꯀꯜꯗ ꯄꯨꯔꯝꯂꯤꯕ ꯑꯋꯥꯕꯁꯤ꯫ ꯇꯞꯅ ꯃꯈꯥꯗ ꯊꯥꯡꯗꯕꯤꯌꯨ꯫ ꯆꯥꯝꯊꯣꯛꯍꯟꯕꯤꯌꯨ ꯃꯉꯥꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯋꯥꯔꯝꯕ ꯀꯌꯥ ꯑꯗꯨ꯫ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ, ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯂꯨꯞꯁꯟꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯉꯥꯜ ꯑꯁꯤꯅ꯫ ꯈꯣꯡ ꯊꯥꯡꯕꯤꯌꯨ, ꯆꯠꯄꯤꯌꯨ ꯃꯥꯡꯗ꯫ ꯃꯉꯥꯜꯅ ꯊꯟꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯂꯤꯕ ꯂꯩꯆꯤꯜ, ꯊꯥꯔꯝꯂꯤꯕ ꯂꯩꯆꯤꯜ ꯑꯁꯤ ꯇꯞꯅ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯑꯗꯣꯝꯒꯤ ꯈꯣꯡꯗ ꯊꯦꯡꯂꯛꯂꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜ ꯑꯃ꯫ ꯆꯠꯄꯤꯌꯨ ꯏꯆꯦꯜꯗꯨꯗ, ꯀꯨꯝꯊꯕꯤꯌꯨ꯫ ꯇꯥꯎꯊꯕꯤꯔꯛꯎ
ꯆꯦꯜꯗꯨꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯦ ꯌꯥꯡꯂꯛꯄ, ꯃꯌꯦꯛ ꯁꯦꯡꯂꯛꯄ, ꯄꯣꯊꯥꯔꯛꯄ. ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯦꯝꯍꯧꯔꯤꯕ ꯍꯞꯇꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯪꯂꯛꯂꯦ. ꯂꯦꯞꯄꯤꯌꯨ ꯃꯐꯝꯗꯨꯗ. ꯑꯗꯣꯝꯒꯤ ꯀꯣꯛ ꯑꯗꯨ ꯑꯃꯨꯛꯇꯪ ꯅꯩꯊꯣꯛꯄꯤꯔꯛꯎ. ꯑꯗꯣꯝꯅ ꯂꯣꯟꯁꯤꯟꯂꯝꯕ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯕꯤꯌꯨ. ꯑꯗꯣꯝꯗ ꯐꯥꯎꯔꯛꯀꯅꯤ ꯍꯧꯈꯤꯕ ꯍꯞꯇꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯁꯣꯏꯔꯦ ꯍꯥꯏꯅꯗꯤ ꯈꯟꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯏꯁꯥ ꯑꯗꯨ ꯑꯣꯏꯍꯟꯕꯗ ꯁꯦꯝꯂꯤꯕ ꯊꯕꯛꯁꯤꯡ, ꯄꯣꯠꯁꯛꯁꯤꯡ, ꯊꯣꯛꯈꯤꯕꯁꯤꯡ, ꯃꯤ ꯑꯃꯅ ꯑꯗꯣꯝꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯑꯝꯕ ꯌꯥꯏ. ꯑꯗꯣꯝꯅ ꯇꯝꯂꯛꯈꯤꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯕ ꯌꯥꯏ. ꯇꯝꯕꯗ ꯃꯥꯏꯊꯤꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅ ꯏꯁꯥꯅ ꯈꯪꯗꯅ ꯃꯅꯨꯡꯗꯗꯤ ꯑꯗꯣꯝꯕꯨ ꯁꯦꯝꯒꯠꯂꯤ, ꯑꯗꯣꯝꯕꯨ ꯌꯣꯛꯈꯠꯂꯤ. ꯍꯧꯖꯤꯛ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ. ꯎꯔꯛꯀꯅꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯍꯧꯈꯤꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯇꯝꯂꯒ ꯃꯊꯪ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ. ꯃꯌꯥꯝ ꯈꯟꯒꯗꯕ ꯅꯠꯇꯦ. ꯄꯣꯠꯁꯛ ꯑꯍꯨꯝꯈꯛ, ꯌꯥꯝꯗ꯭ꯔꯕꯗ ꯑꯃ, ꯌꯥꯝꯃꯕꯗ ꯑꯍꯨꯝ. ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯈꯔ, ꯊꯕꯛ ꯈꯔ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡ, ꯑꯗꯣꯝꯒꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯤ ꯍꯥꯏꯅ ꯂꯦꯞꯀꯗꯧꯔꯤꯕꯅꯤ. ꯑꯗꯣꯝꯅ ꯃꯃꯥꯡꯗ ꯃꯥꯏꯊꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯄꯣꯠꯇꯣ ꯃꯗꯨꯗ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ. ꯑꯗꯣꯝꯒꯤ ꯏꯃꯣꯁꯟ ꯍꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ. ꯊꯦꯡꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕ ꯉꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯣꯝꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯇꯥꯡꯀꯛ ꯇꯥꯡꯀꯛꯀꯤ ꯃꯇꯨꯡ ꯏꯟꯅ, ꯊꯦꯡꯅꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯎꯔꯛꯀꯅꯤ. ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ. ꯀꯥꯎꯕꯤꯒꯅꯨ, ꯃꯃꯤꯡ ꯑꯃꯃꯝ ꯊꯣꯟꯕꯤꯔꯝꯃꯨ. ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ, ꯃꯗꯨꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕꯗꯒꯤ ꯑꯗꯣꯝꯅ ꯇꯝꯂꯛꯄ, ꯈꯪꯂꯛꯄ, ꯍꯦꯟꯅ ꯍꯩꯒꯠꯍꯟꯕ, ꯃꯗꯨꯒꯤꯁꯨ ꯃꯃꯤꯡ ꯑꯃꯃꯝ ꯊꯣꯟꯕꯤꯔꯝꯃꯨ. ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ. ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ.
ꯈꯪꯌꯥꯡ ꯌꯥꯡꯂꯒ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯪꯂꯒ ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯛꯎ ꯈꯨꯠꯁꯥ ꯇꯞꯅ ꯂꯦꯡꯕꯤꯌꯨ ꯈꯣꯡꯁꯥ ꯇꯞꯅ ꯂꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯅꯔꯕꯣ ꯌꯥꯅꯔꯦ ꯁꯥꯔ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯥꯏꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯁꯦ ꯁꯣꯔ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯔꯀꯥꯟꯗ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯖꯜꯂꯛꯄꯒꯤꯁꯦ ꯍꯦꯛꯇ ꯁꯣꯔꯁꯦ ꯊꯤꯡꯈꯤꯕꯅꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯊꯣꯛ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯦꯝꯒꯤꯁꯦ ꯀꯔꯝꯕꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏ ꯁꯣꯔ ꯁꯥꯟꯅꯔꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯃꯔꯛꯇꯣ ꯑꯗꯩꯗ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯁꯟꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯦꯁꯟꯁ ꯑꯣꯏꯗꯣꯏꯔꯥ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯤꯗ ꯑꯣꯀꯦ ꯑꯗꯨꯗ ꯃꯦꯝꯒꯤꯗꯣ ꯀꯔꯝꯕ ꯃꯦꯗꯤꯇꯦꯁꯟꯗ ꯁꯣꯔ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯛꯄꯒꯤ ꯁꯣꯔ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯇꯧꯕꯗꯤ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯀꯣꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯃꯃꯥꯡꯗ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯇꯨꯝꯃꯒ ꯂꯣꯏꯔꯦꯅ ꯑꯗꯨꯝ ꯈꯟꯈꯤꯕꯗꯨꯅ ꯑꯩ ꯍꯟꯗꯛꯇꯤ ꯌꯥꯍꯧꯁꯨ ꯈꯔ ꯊꯦꯡꯉꯦ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯁꯦ ꯐꯔꯛ ꯇꯥꯅ ꯃꯤꯀꯞ ꯊꯣꯛꯑꯒ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯊꯕꯤ ꯇꯧꯔꯦꯕꯀꯣ ꯐꯔꯛ ꯇꯥꯕ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯌꯥꯝ ꯉꯜꯂꯝꯃꯦꯕ ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯇꯨꯝꯃꯒ ꯂꯣꯏꯔꯦꯅ ꯈꯟꯈꯤꯕ ꯑꯃ ꯂꯩꯔꯕ ꯇꯨꯝꯗꯕꯗꯒꯤ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨꯒ ꯃꯦꯝꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯒꯗꯤ ꯈꯔꯗꯤ ꯐꯔꯛꯀꯅꯤ ꯑꯩꯅ ꯒꯦꯞ ꯂꯩꯇꯅ ꯏꯁꯥꯗ ꯇ꯭ꯔꯦꯟ ꯇꯧꯅꯕꯅ ꯇꯧꯁꯤꯟꯈꯤꯕꯗꯨꯗ ꯑꯣꯏꯔꯝꯕꯁꯦ ꯑꯗꯣ ꯃꯦꯝ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟꯗꯗꯤ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤꯗ ꯈꯇꯪꯈꯛ ꯑꯣꯏꯗꯣꯏꯔꯥ ꯇꯧꯗꯦ ꯑꯌꯨꯛꯀꯤꯗꯤ ꯇꯧꯗꯦ ꯑꯣꯀꯦ ꯑꯌꯨꯛꯀꯤꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯦꯗꯤꯇꯦꯁꯟꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯁꯥꯔꯅ ꯃꯇꯦꯛ ꯃꯇꯦꯛ ꯊꯥꯒꯠꯂꯛꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯦꯝꯅ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯗ ꯋꯥꯔꯛꯑꯥꯎꯠꯀꯤ ꯂꯦꯞꯇꯅ ꯒꯦꯞ ꯊꯝꯗꯕꯤꯗ ꯃꯊꯪ ꯍꯦꯛ ꯆꯠꯊꯔꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯁꯜꯂꯛꯄꯗꯨꯗ ꯁꯣꯔꯁꯦ ꯆꯤꯡꯁꯜꯂꯒ ꯑꯗꯨꯝ ꯐꯥꯖꯟꯈꯤꯕ ꯑꯗꯨꯗꯤ ꯐꯖꯅ ꯇꯧꯔꯦꯗꯅ ꯕ꯭ꯔꯦꯛꯋꯥꯛ ꯇꯧꯕꯗꯣ ꯎꯝ ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯦꯗꯅ ꯎꯝ ꯁꯣꯔ ꯁꯥꯟꯅꯔꯦꯗꯅ ꯎꯝ ꯑꯗꯨꯒ ꯏꯁꯥꯁꯦ ꯏꯪꯊꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯎꯝ ꯁꯤꯗꯩꯁꯤꯗ ꯏꯪꯊꯔꯛꯄꯩꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯁꯣꯔꯁꯦ ꯑꯃꯨꯛ ꯆꯤꯡꯁꯜꯂꯣꯅ ꯍꯥꯏꯔꯛꯏꯗꯅ ꯎꯝ ꯑꯗꯩꯗ ꯄꯨꯔꯥ ꯍꯣꯟꯊꯕ ꯉꯝꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯤꯟ ꯁꯥꯏꯁꯤꯗ ꯄꯜꯂ ꯂꯩꯈꯤꯕ ꯋꯥꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯩꯅꯕꯨꯗꯤ ꯀꯣꯟꯅ ꯉꯥꯏꯍꯥꯛꯇꯪ ꯐꯥꯊꯔꯒ ꯍꯣꯟꯊꯩ ꯑꯩꯁꯦ ꯀꯥꯏꯗ ꯀꯩꯗꯧꯕꯒꯤꯅꯣ ꯈꯜꯂꯤꯅꯣ ꯉꯥꯛꯇꯪ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯦꯝꯒꯤꯗꯣ ꯐꯣꯀꯁ ꯇꯧꯕꯗꯣ ꯁꯣꯔꯗ ꯃꯊꯟꯇꯅ ꯐꯣꯀꯁ ꯇꯧꯔꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯣꯏ ꯍꯥꯏꯗꯤ ꯁꯣꯔ ꯍꯣꯟꯖꯟꯕꯗꯨꯗꯪ ꯋꯥꯈꯜ ꯈꯜꯂꯒ ꯏꯁꯥꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕꯒꯤ ꯖꯒꯥꯗꯨꯗ ꯂꯩꯔꯒ ꯍꯣꯟꯗꯣꯔꯛꯄ ꯀꯥꯎꯕꯒꯨꯝꯕ ꯑꯣ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯏꯁꯥꯗ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯦ ꯄꯣꯊꯥꯔꯛꯑꯦ ꯏꯁꯥꯗꯤ ꯏꯪꯊꯔꯛꯑꯦ ꯏꯪꯊꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯁꯦꯝꯃꯛꯁꯦ ꯑꯩ ꯍꯌꯦꯡ ꯃꯦꯝꯗ ꯁꯖꯦꯁꯟ ꯄꯤꯔꯛꯀꯦ ꯑꯗꯨꯒꯤ ꯍꯣꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯇꯣ ꯑꯍꯥꯟꯕꯁꯨ ꯑꯍꯥꯟꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯔꯦ ꯑꯇꯩꯗꯤ ꯀꯩꯀꯩ ꯐꯤꯗꯕꯦꯛ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯁꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯒꯦ ꯂꯩꯕꯤꯒꯦ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯟꯅ ꯐꯪꯗꯕ ꯅꯣꯂꯦꯖ ꯐꯪꯕ ꯉꯝꯃꯦ ꯑꯗꯨꯒ ꯃꯔꯛ ꯈꯔ ꯑꯩꯁꯦ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯒꯤ ꯂꯦꯞꯄꯨꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯁꯣꯏꯕꯅ ꯀꯔꯤꯅꯣ ꯑꯗꯒꯤ ꯇꯧꯒꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ
ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔ ꯁꯤ ꯅꯣꯂꯦꯖ ꯑꯃꯁꯨ ꯐꯪꯕꯁꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯁꯨ ꯍꯥꯏꯅ ꯏꯁꯨ ꯏꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯃ꯭ꯌꯨꯠ ꯊꯝꯃꯒ ꯁꯤꯗ ꯁꯣꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯕ ꯄꯥꯝꯗ ꯇꯥꯔꯒꯁꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯏꯊꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯐꯅ ꯋꯥꯈꯜꯗ ꯂꯩꯕ ꯄꯣꯠꯁꯦ ꯏꯐ ꯃꯌꯥꯝꯈꯩꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯀꯩꯒꯤ ꯂꯥꯏꯟꯗꯒꯤ ꯑꯦꯐ꯭ꯔꯤꯃꯦꯁꯟꯒꯤ ꯂꯥꯏꯟꯗꯒꯤ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯐ꯭ꯔꯤꯃꯦꯁꯟꯗꯁꯨ ꯏꯊꯣꯛꯏ ꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯨꯅꯤꯚꯔꯁꯇ ꯄꯤꯊꯣꯛꯈ꯭ꯔꯤꯅꯦꯅ ꯍꯥꯏ ꯋꯦꯜ ꯂꯣꯖꯤꯀꯦꯜꯂꯤ ꯑꯣꯏꯅ ꯌꯦꯡꯉꯛ ꯇꯥꯔꯒꯗꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯁꯦ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯛꯑꯦ ꯏꯕꯁꯤꯗ ꯏꯗꯤꯈꯣꯏ ꯑꯩꯈꯣꯏꯗꯤ ꯏꯔꯤ ꯄꯣꯠꯇꯣ ꯎꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯗꯪ ꯏꯔ ꯂꯣꯏꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯏꯊꯣꯛꯑꯒ ꯀꯥꯟꯗ ꯕ꯭ꯔꯦꯟꯗꯒꯤ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯅꯕꯒꯤ ꯄꯣꯠꯅꯤ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯅꯤꯡꯁꯤꯡꯈ꯭ꯔꯦ ꯇꯧꯗꯣꯏꯗꯣ ꯈꯪꯉꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯀꯥꯎꯊꯣꯛꯈ꯭ꯔꯗꯤ ꯋꯦꯜ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯍꯜꯂꯛꯄꯗꯨꯒꯤ ꯑꯃꯨꯛ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯕꯣꯏ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯕꯤꯔꯣ ꯐꯣꯟꯗ ꯑꯣꯏꯕꯤꯔꯣ ꯕꯣꯏ ꯀꯣꯂꯣꯝꯗꯤ ꯍꯦꯟꯅꯗꯤ ꯐꯩ ꯍꯥꯏꯗꯣꯛꯄꯤꯔꯣ ꯏꯊꯣꯛꯄꯤꯔꯣ ꯑꯗꯨ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯉꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯦꯗꯤꯇꯦꯁꯟ ꯁꯦꯁꯟ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯇꯧꯕꯁꯤꯅ ꯍꯞꯇꯥ ꯑꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕꯁꯤ ꯅꯨꯃꯤꯠ ꯈꯔꯁꯤꯗ ꯑꯗꯣꯝꯗ ꯇꯁꯦꯡ ꯆꯦꯟꯖꯦꯁ ꯑꯃ ꯀꯥꯟꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯀꯅꯤ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕꯁꯨ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯀꯩꯀꯩ ꯂꯩꯕꯤꯒꯦ brother kano okay ꯁꯥꯔ ꯑꯩ ꯉꯁꯤ ꯈꯛꯇꯪ ꯃꯌꯥꯏ ꯀꯩꯅꯣꯗꯒꯤ ꯌꯥꯎꯖꯕꯅꯦ ꯑꯩ ꯌꯥꯝ ꯌꯥꯎꯅꯤꯡꯗꯅ ꯌꯥꯎꯖꯕꯅꯦ ꯑꯗꯣ ꯄꯨꯡꯗꯣ ꯆꯞ ꯆꯥꯕ ꯈꯪꯍꯧꯗꯕꯗꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯌꯥꯎꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯦꯛ ꯈꯛꯇꯪ ꯌꯥꯎꯖꯕꯗ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯛꯀꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕ ꯐꯥꯎꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯄꯨꯡꯁꯦ ꯃꯌꯥꯝꯗꯕꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯄꯨꯡꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯔꯛꯄꯗ ꯈꯇꯪꯈꯛ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡꯁꯦ ꯑꯩꯅ ꯂꯩꯔꯤ ꯖꯒꯥꯁꯤꯗꯗꯤ ꯅꯤꯄꯥꯟꯁꯦ ꯈꯔ ꯑꯩꯉꯣꯟꯗ ꯐꯥꯎ ꯉꯟꯕ ꯑꯣꯏꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯦꯁꯟ ꯀꯩꯀꯥ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯈꯔꯅ ꯁꯖꯦꯁꯟ ꯈꯔ ꯈꯛ ꯅꯠꯇꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯤꯡ ꯁꯔꯀꯜꯈꯩꯁꯤꯅ ꯅꯤꯄꯥꯟꯁꯦ ꯊꯦꯡꯃꯜꯂꯦ ꯈꯔ ꯉꯟꯈꯠꯂ ꯇꯧ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅꯤꯅ ꯁꯖꯦꯁꯟ ꯄꯤꯔꯛꯄꯗꯒꯤ ꯑꯗꯨ ꯇꯧꯕ ꯍꯧꯈꯤꯕꯅꯦ ꯑꯗꯨꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 6 ꯃꯦꯗꯤꯇꯦꯁꯟ ꯁꯦꯁꯟ ꯇꯧꯕꯗꯨꯅ ꯄꯨꯡ 5ꯗꯒꯤꯅ 5:30ꯐꯥꯎ 5:30ꯐꯥꯎ ꯍꯥꯏꯕꯩ ꯋꯥꯅꯤ ꯄꯨꯡꯒꯥꯏꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯦꯗꯤꯇꯦꯁꯟ ꯕ꯭ꯔꯦꯠ ꯋꯥꯛꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯄꯨꯡꯒꯥꯏꯃꯨꯛ ꯑꯃꯃꯨꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯁꯤꯗ ꯇꯥꯏꯝ ꯊꯝꯗꯣꯛꯑꯒ ꯑꯗꯨꯒ ꯁꯤꯒꯤꯁꯤꯒ ꯈꯤꯇꯪ ꯌꯦꯠꯁꯟꯅꯗꯅꯕꯁꯨ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯁꯤꯒꯤ ꯑꯗꯨꯝ 9ꯒꯤ ꯇꯥꯏꯃꯤꯡꯁꯤꯅ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ 9ꯁꯦ ꯅꯨꯡꯗꯥꯡꯗ ꯇꯧꯕꯅ ꯍꯦꯟꯅ ꯆꯥꯒꯗꯕ ꯑꯣꯏꯕ꯭ꯔꯥ ꯊꯕꯛꯁꯤꯗꯤ ꯖꯁ ꯁꯖꯦꯁꯟꯅꯤꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯑꯃꯨꯛꯃꯨꯛ ꯆꯪꯍꯟꯕ ꯑꯩꯉꯣꯟꯗ ꯃꯌꯥꯝꯒꯤ ꯇꯥꯏꯃꯤꯡꯗꯨꯒ ꯐꯔꯛ ꯇꯥꯗꯅꯕꯅ ꯑꯗꯨꯒꯤꯅꯤꯗ ꯀ꯭ꯂꯥꯁꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯁꯨ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯔ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝ ꯃꯁꯛ ꯐꯖꯕꯈꯩ ꯂꯣꯏ ꯌꯥꯎꯕꯅꯦ ꯃꯦꯝ ꯁꯤꯅꯤꯇꯥ ꯃꯦꯝ ꯔꯟꯖꯤꯇꯥ ꯃꯦꯝ ꯕꯦꯗꯥ ꯃꯣꯏꯈꯩ ꯑꯗꯨꯒ ꯑꯩ ꯃꯤ ꯀꯥꯎꯕ꯭ꯔꯦꯉꯦ ꯃꯦꯝ ꯁꯪꯒꯤꯇꯥꯁꯨ ꯑꯗꯨꯒ ꯃꯦꯝ ꯔꯟꯖꯤꯇꯥꯁꯨ ꯃꯣꯏꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟꯗꯅꯦ ꯑꯌꯨꯛꯀꯤ ꯁꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ 5ꯗꯤ ꯂꯦꯞꯇꯅ ꯃꯦꯗꯤꯇꯦꯁꯟ ꯕ꯭ꯔꯦꯠ ꯋꯥꯛꯁꯤꯗ ꯐꯣꯀꯁ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯁꯦꯌꯔꯤꯡ ꯑꯣꯏꯅ ꯖꯁ ꯑꯩ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯀꯔꯤ ꯁ꯭ꯇ꯭ꯔꯦꯁ ꯊꯦꯡꯅꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯦꯁꯟ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯍꯦꯛꯇ ꯌꯥꯎꯅꯤꯡꯕ ꯃꯦꯗꯤꯇꯦꯁꯟꯁꯦ ꯄꯨꯔꯥ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯈꯛ ꯌꯦꯡꯉꯒ ꯇꯧꯕ ꯅꯠꯇꯅ ꯂꯥꯏꯐ ꯑꯣꯏꯅ ꯒꯥꯏꯗꯦꯠꯇ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯣꯉꯥꯟꯅ ꯊꯝꯖꯕꯅꯦ ꯑꯗꯨꯝ ꯃꯔꯝ ꯀꯩꯀꯩ ꯈꯪꯅꯤꯡ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯑꯌꯨꯛꯀꯤ ꯑꯉꯟꯕꯒꯤꯗꯣ ꯌꯥꯎꯖꯅꯤꯡꯕ ꯑꯩ ꯑꯗꯨꯝ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯀꯩꯀꯩ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯨꯒ
ꯑꯌꯨꯛꯀꯤꯁꯦ ꯃꯉꯥꯗꯒꯤ ꯃꯉꯥ ꯃꯈꯥꯏ ꯐꯥꯎ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯁꯦꯁꯟꯒꯤ ꯔꯦꯀꯣꯔꯗꯤꯡ ꯂꯣꯏꯅꯃꯛ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯑꯣꯏꯅ ꯌꯥ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯣ ꯁꯥꯔꯅ ꯊꯥꯒꯠꯂꯀꯥꯟꯗ ꯑꯩ ꯌꯦꯡꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯄꯥꯎ ꯐꯥꯎꯔꯒꯦ ꯁꯥꯔ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯅꯔꯕꯣ ꯉꯁꯤ ꯁꯦꯁꯟꯒꯤ ꯌꯥꯔꯦ ꯁꯥꯔ ꯌꯥꯏ ꯑꯩꯒꯤꯗꯤ ꯁꯥꯔ ꯄꯨꯡ 9ꯁꯦ ꯑꯗꯨꯝ ꯌꯥꯏ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 9ꯁꯦ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯊꯕꯛ ꯏꯟꯈꯥꯡ ꯀꯔꯤ ꯀꯔꯥ ꯁꯨꯝ ꯈꯔ ꯇꯧꯔꯛꯇꯧ ꯃꯥꯟꯕ ꯑꯩꯅ ꯑꯗꯨ ꯃꯥꯅꯦ ꯑꯗꯨꯁꯨ ꯃꯣꯔꯅꯤꯡꯒꯤꯁꯦ 8ꯁꯦ ꯑꯗꯨꯝ ꯌꯥꯏꯑꯕ ꯍꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ 9ꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯁꯦ ꯃꯤ ꯌꯥꯝ ꯌꯥꯎꯕ ꯌꯥꯝ ꯌꯥꯎꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯗꯕꯤꯗ ꯃꯣꯏ ꯃꯤꯅꯤꯠ 5ꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯕ꯭ꯔꯗꯔ ꯀꯣꯀꯣ ꯌꯥꯎꯔꯤꯁꯦ ꯐꯨꯜꯂꯤ ꯑꯦꯛꯇꯤꯞ ꯑꯣꯏꯗꯇꯥꯔꯒꯁꯨ ꯃꯥ ꯇꯁꯦꯡꯅ ꯌꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯝ ꯁꯦꯁꯟ ꯈꯨꯗꯤꯡꯒꯤꯁꯤ ꯑꯗꯣ 9ꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯔꯒ ꯃꯊꯟꯇꯅ ꯇꯥꯏꯃꯤꯡ ꯁꯦꯗꯨꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯣꯟ ꯔꯤꯁꯦꯠ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯇꯧꯕꯗꯣ 9ꯗ ꯂꯥꯛꯑꯅꯤꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄ ꯑꯣꯏꯔꯁꯅꯤ ꯑꯗꯨꯗꯤ ꯑꯩꯅ 9ꯗ ꯇꯧꯔꯤꯁꯤꯁꯨ ꯍꯦꯛ ꯏꯁꯥꯁꯦ ꯁꯨꯝ ꯀꯥꯟꯗꯅ ꯑꯦꯛꯇꯤꯞ ꯑꯣꯏꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟꯒ ꯍꯧꯖꯤꯛꯀꯤ ꯁꯦꯁꯟꯒꯁꯨ ꯈꯇꯪꯒ ꯑꯦꯅꯔꯖꯤꯗ ꯈꯦꯠꯅꯔꯝꯕꯁꯨ ꯌꯥꯏ ꯃꯦꯝ ꯑꯃꯤꯇꯥ ꯃꯦꯁꯦꯁ ꯑꯝꯇꯪ ꯊꯥꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯣꯔꯦꯟ ꯑꯩ ꯗꯤꯇꯦꯜꯁ ꯀꯩꯀꯥ ꯊꯥꯔꯛꯅꯕ ꯑꯅꯤꯇꯥ ꯁꯣꯔꯤ ꯁꯥꯔ ꯑꯩ ꯊꯥꯖꯔꯛꯀꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯊꯥꯔꯛꯄꯗꯣ ꯈꯪꯅꯕ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯔꯥ ꯁꯦꯁꯟ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯌꯥꯏ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯃꯦꯝ ꯕꯦꯗ ꯃ꯭ꯌꯨꯖꯤꯛ ꯀꯩꯀꯥꯁꯦ ꯑꯩꯅ ꯂꯣꯏ ꯊꯥꯈ꯭ꯔꯕꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗ ꯈꯔ ꯁꯣꯏꯔꯝꯃꯦ ꯎꯔꯦ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯏꯁꯥ ꯏꯁꯥꯅꯁꯨ ꯊꯥꯒꯠꯄꯤꯌꯨ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯤ ꯃꯤ ꯄꯥꯛꯅ ꯇꯧꯗꯕꯅꯦ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯒ ꯏꯁꯥꯕꯨ ꯐꯒꯠꯍꯟꯒꯦꯅ ꯇꯧꯔꯤꯕꯈꯩ ꯊꯥꯒꯠꯄꯤꯌꯨ ꯍꯦꯟꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯈꯨꯗꯨꯝ ꯆꯟꯁꯤ ꯅꯩꯗꯔꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯦꯜꯀꯝ